Faoba Hep Khangziludabana Kumja Lisingani Taramapan Lisingani Kunda Asia Pacific ki mafamda hepatitis B na maramoiraga miyoi lak taruka lising yankai ki punsilong cream tanfam asada laibaga sige miyoi kaya mana ngasiso Faoba Hep loinana hepatitis B karino khangdana laibugum tauri Cheraga sada World Health Organization WHO na handakta semkiba Global Health Sector Strategy mai pakadra pakloidra haibasiso achawo wahang amoira claim Leiramle Matang Da TOMTV ki Khangdaba paudumama nominasi. The Joint United Nations Program on HIV/AIDS (UNAIDS) na kumja Englishingani kungani thoige AIDS ki matang da Faoba data amagi matung inna kumja Englishingani taramapan kunda hepatitis B na maram oiraga Asia Pacific da myoi lak taruka lising yankai punsi loiki hairi loinana UNAIDS na Faoba Global AIDS Update Englishingani kungani thoige matung inna Asia Pacific da chada yankai mapan hepatitis B na maram oiraga awaba mayuk nari Malim gi oina chada tara khak leina asina nare khangli loina na chada ani tamak treatment tawri iram dam yauna Southeast Asian region gi oina leina asina nare haina khangdok pasi suklatagi chada ani khaktani enami paingai oibadi chada ani tamak nare khangning ni sida treatment tawri ba masingna suklatagi chada sinodasmic ani tamak oini Mirbu Kunai Gidamak Yengduna Handak the World Health Organization Asem Kiba Global Health Sector Strategy da Kumja English ngani kungamanga Faoba gi manungda Malim gi oina million chani marifutra taruk hepatitis B gi awaba mayok nari ba sigi manungda chada humpu diagnose tauba masigi manungda chada yankhaina karigumba treatment piba yarabadi treatment piba haibu wafamda pandam thamli World Health Organization na thamliba pandam asimak oithokadra oithoidra haibadudi tamba ngamdri National ki thakta pangthokadoriba program sing asi decentralized tawduna state asigi kachin koya yomna hiram asigi matangda khanghanba madi mathau taba sing fangalaba matamda miyam gi damak lokhaliba fajaraba khongthang sing mai pakhanba ngambani haina Community Network for Empowerment kon gi president RK Nalini Kantana mahakyoy wafam kaya thamnakli Awareness ki level se na sagi general population ka high risk population ka khakta na taba hai ba miyo sing sida hepatitis B gi maram ta takpi ge dori ba tambi ge dori ba health service provider sing gi marak ta su ngasi hepatitis B gi awareness atu ki mati niam na leiba khoi thengna jai ayamba matam da koi health service provider sing gi marak ta hepatitis B humang gi longnai hai ba na singba mayam ma information pibirak dagi asi koi gi test sina su maram oiraga aidi test tawgi sansisu handaba ama oigadra haina da khali adna health service provider singi marakta hepatitis B gi maramda mass awareness ama pibi ba loina na laidiba national program si di centralized tawraga district level ama di koi gi PHC wellness center phoki thakta masi puthabiraga koi gi national program gi makhata phangan mam thokpa services singsi yamna effectively pibi ba taraga di koi diagnosis ki chance wangkhalakani haina lojai Luraba tanfam asida anaba singbu wakhal tahanba amadi makhoibu losing kaya Pigadaba health service provider singi marakta su hepatitis B dilairadana hepatitis ki maramda mamutana khangamdabana khudong chadaba kaya mayuk nahali haina RIMS ki medicine ki professor Dr. Karam Romeo na nungaitaba phongdorakli Dr. Romeo na makataraduna state asigi maming leiraba lenga ki hospital amagi health service provider singda hiram asigi matangda survey tawba matamda chada kontra rom hepatitis ki maramda khangamdaba thengnakhre Maramaduna Makoi Bohana Hiramasugi Matangda Ningtin Kanghanba Mathau Tari Su Haiki. Awareness in Yam Chow level that when a state wise level that when awareness Kiam Lagi and study to work Gingam Dragasu when Rimski when a me 600 employee. So when a Lokacharaga, so the Yawi will see doctors, Yawe, technician, nurse, attendants, teaching staff. Loina 600 mi lauraga hepatitis ki awareness ki koi ama study matawni taw kansida khoina phangiba si even among the doctors and nurses 30% say hepatitis B ga C gi maramda adu khakna mun khangde haibadi so ma healthcare providers awareness santokador mi anaba treat tabodor mi si how the awareness level si yam wali habili 20-30% aware oitri higher gadi khara di khangba rakum na khangri
Malam dunia hepatitis B na maram ore ha kanda landa rak liver si muthat na ba huna ba ko kudi mukhi tawdang le award pasing hapsin ba aduga lady pasing si akoi punna ta to ka to ne ha kanda malam gi mioi ba khunai da landa rak liver hepatitis aduga hepatitis B gi la chen si maru phang na muthat na matam da koi kudi gi lokpad ru ba tawdang si ga lowina ba matam ore aduga amarom da lady ba treatment center sing si su koi centralized to na ta ba decentralized to herga Mathau taba mioi singda treatment sing mapupana panganbati tangai padaba kungthang sing barilin basing na lokotba mathau tari kami kita na do sidamag yago mate haribam Manipur